ꯑꯗꯨꯒ ꯐꯣꯟꯁꯨ ꯇꯧꯔꯛꯀꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯀꯥꯏꯅꯅꯕ ꯅꯠꯇꯤꯌꯦ ꯅ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯤꯌꯦ ꯀꯔꯤ ꯀꯩ ꯃꯆꯥ ꯆꯥꯎꯅ ꯌꯣꯒ ꯃꯄꯨ ꯆꯥꯏ ꯑꯗꯨ ꯃꯥ ꯇꯧꯔꯦꯅꯦ ꯏꯆꯥꯒ ꯅꯨꯡꯁꯤꯅꯖꯕꯅꯦ ꯍꯥꯏꯗꯅ ꯃꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯅꯦ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯩ ꯑꯉꯥꯡ ꯇꯥꯅꯤ ꯀꯪꯂꯩ ꯂꯝꯖꯤꯡ ꯃꯩꯔꯥꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯗ ꯀ꯭ꯔꯦꯗꯤꯠꯁꯨ ꯄꯤꯅꯤꯡ ꯌꯥꯔꯣꯏ ꯏꯃꯥ ꯃꯇꯝꯁꯨ ꯌꯥꯎꯔꯤ ꯑꯁꯣꯝꯗꯁꯨ ꯃꯤ ꯉꯟꯅ ꯂꯩꯔꯦꯕ ꯏꯃꯥ ꯅꯪ ꯊꯕꯛ ꯍꯣꯠꯅꯕꯗꯅꯦ ꯐꯖꯅ ꯌꯨꯝꯁꯤꯗ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯆꯥꯅꯤ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯑꯣ ꯑꯦꯛꯁꯩꯗꯤꯅꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯎꯇꯤꯟ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯏꯃꯥ ꯏꯄꯦꯝꯃ ꯍꯅꯨꯊꯪꯁꯤꯗ ꯑꯉꯥꯡ ꯇꯥꯅꯤꯀꯣ ꯀꯜꯂꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯦ ꯅꯪꯒꯤ ꯊꯃꯣꯏ ꯑꯣꯏꯍꯜꯂꯣꯏ ꯅꯪꯅ ꯉꯁꯤꯗꯤ ꯃꯪꯂꯥꯛꯅꯔꯕ ꯄꯨꯟꯁꯤ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯊꯣꯛꯂꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯁꯣꯏꯈꯤꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯤꯕ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅ ꯃꯤꯠꯀꯤ ꯄꯤꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯔꯅꯤ ꯅꯨꯡꯁꯤꯔꯤꯌꯦ ꯊꯃꯣꯏꯅꯗꯤ ꯂꯥꯞꯈ꯭ꯔꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯐꯨꯝꯗꯨꯅ ꯊꯝꯂꯒꯦ ꯄꯨꯟꯁꯤꯅ ꯅꯪꯇꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯒꯦ ꯏꯆꯥꯕꯨ ꯂꯨꯍꯣꯡꯅꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯏꯄꯥꯅ ꯈꯜꯂꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯇꯥꯗꯅ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯃ ꯁꯣꯏꯗꯅ ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯊꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕ ꯉꯝꯃꯦ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯁꯤꯃꯗꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯅꯥꯔꯛ ꯂꯝꯍꯥꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯪꯒꯤ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥꯕꯨ ꯂꯧꯖꯔꯒ ꯉꯁꯤꯗꯒꯤ ꯑꯩꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯖꯒꯦꯀꯣ ꯉꯁꯤꯒꯤ ꯑꯋꯥ ꯃꯤꯀꯨꯞꯁꯦ